Welcome back. Ngasi 30 September ne buko. Irabode numine ba da Irabode gi social service to bone ba thongba. ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯗꯥꯡ ꯇꯥꯔꯦꯕꯀꯣ. ꯑꯗꯣ ꯉꯁꯤꯁꯦ ꯁꯟ ꯆꯥꯅꯤꯡꯉꯦꯅ ꯁꯟ ꯂꯩꯔꯨꯔꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯊꯣꯡꯗꯣꯏꯅꯦꯕꯀꯣ. ꯉꯁꯥꯏ ꯑꯌꯨꯛꯇ ꯁꯣꯁꯦꯜ ꯁꯥꯔꯚꯤꯁ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯁꯟ ꯊꯣꯡꯕꯒꯤ ꯇꯥꯏꯃꯤꯡ ꯌꯧꯔꯛꯑꯦ. ꯑꯗꯨꯗꯤ ꯁꯟꯁꯦ ꯐꯖꯅ ꯊꯣꯡꯊꯔꯁꯦꯕꯀꯣ. ꯑꯩꯈꯣꯏꯁꯦ ꯃꯄꯥꯟꯗ ꯍꯧꯖꯤꯛ ꯊꯣꯡꯗꯣꯏꯅꯦꯕ. ꯑꯗꯣ ꯏꯟꯗꯛꯁꯟꯁꯦ ꯑꯣꯟ ꯇꯧꯁꯜꯂꯦ. ꯑꯍꯥꯟꯕꯗ ꯏꯟꯗꯛꯁꯟ ꯊꯣꯡꯗꯣꯏꯅꯦ. ꯉꯁꯤꯗꯤ ꯑꯩꯗꯤ ꯁꯤꯡꯗꯣ ꯊꯥꯒꯠꯄ ꯇꯜꯂꯦꯕ. ꯍꯥꯏꯗꯤ ꯏꯟꯖꯟꯕꯗꯣ ꯀꯨꯏꯅ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯁꯤꯗ ꯈꯔ ꯀꯨꯏꯅ ꯀꯥꯝꯊꯣꯛꯒꯦꯅ ꯇꯧꯔꯤꯅꯦ. ꯑꯗꯨꯒꯤꯅꯦꯕꯀꯣ. ꯑꯗꯨꯗꯤ ꯃꯔꯣꯏ ꯀꯩꯀꯥꯗꯤ ꯉꯧꯁꯜꯂꯁꯦ. ꯆꯅꯝ ꯊꯥꯗꯔꯁꯦ. ꯑꯗꯨꯒ ꯁꯤꯗ ꯃꯔꯨ ꯃꯔꯥꯡ ꯃꯆꯜꯗꯣ ꯑꯗꯨ ꯈꯔ ꯍꯥꯞꯆꯜꯂꯦ. ꯑꯗꯒꯤ ꯁꯥ ꯃꯔꯣꯏꯁꯦ ꯈꯔ ꯍꯥꯞꯆꯜꯂꯁꯦ. ꯒꯔꯝ ꯃꯁꯥꯂꯥꯁꯦ ꯄꯦꯀꯦꯠ ꯑꯃ ꯍꯥꯞꯆꯜꯂꯦ. ꯄꯦꯀꯦꯠ ꯑꯅꯤ ꯍꯥꯞꯇꯣꯏꯅꯦꯕꯀꯣ. ꯂꯣꯏꯔꯛꯄꯗ ꯑꯃ ꯍꯥꯞꯇꯣꯏꯅꯦ. ꯑꯗꯒꯤ ꯃꯣꯔꯣꯛꯀ ꯃꯆꯨꯒꯁꯦ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ. ꯑꯗꯨꯒ ꯁꯤꯁꯦ ꯑꯣꯠꯈꯥꯏꯕꯀꯣ. ꯑꯗꯩ ꯍꯧꯖꯤꯛꯁꯦ ꯁꯟꯁꯦ ꯍꯥꯞꯆꯜꯂꯁꯦꯀꯣ. ꯑꯩꯁꯦ KG 2 ꯂꯧꯔꯛꯄꯅꯦꯕꯀꯣ. ꯃꯨꯛꯕꯥꯡ ꯇꯧꯗꯣꯏꯅꯦꯕ. ꯑꯩꯒꯤꯁꯨ ꯇꯧꯗꯣꯏꯅꯦ, ꯃꯕꯥꯅꯤꯒꯤꯁꯨ ꯇꯧꯗꯣꯏꯅꯦꯕꯀꯣ. ꯑꯗꯨꯗꯨꯒꯤ ꯊꯣꯡꯊꯔꯤꯅꯦꯕ ꯉꯁꯤꯁꯦ. ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠꯇꯪ ꯑꯣꯠꯄꯤꯕ. ꯑꯗꯨꯒ ꯈꯔ ꯂꯦꯝꯍꯧꯔꯤꯕ ꯈꯔ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦ. ꯑꯗꯨꯒ ꯐꯖꯅ ꯊꯨꯝꯁꯦ ꯐꯖꯅ ꯍꯥꯞꯆꯜꯂꯦꯕꯀꯣ. ꯃꯍꯤ ꯊꯣꯛꯂꯛꯅꯕꯅꯦ. ꯑꯗꯨꯝ ꯀꯥꯝꯁꯜꯂꯒ ꯂꯣꯏꯗꯣꯏꯅꯦꯕꯀꯣ. ꯑꯗꯨꯒꯤ ꯊꯨꯝ ꯍꯥꯞꯆꯜꯂꯦ. ꯑꯗꯨꯒ ꯑꯣꯠꯂꯦ. ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯑꯣꯠꯄ. ꯑꯗꯨꯒ ꯃꯤꯔꯆ ꯄꯥꯎꯗꯔ ꯍꯥꯞꯆꯜꯂꯦ. ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯑꯣꯠꯄ. ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯟꯈ꯭ꯔꯦ. ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯁꯦ ꯋꯤꯁꯜ 15ꯒꯨꯝꯕ ꯀꯥꯝꯗꯣꯏꯅꯦꯕꯀꯣ. ꯑꯗꯨꯒ ꯍꯥꯡꯗꯣꯔꯛꯄꯗ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯂꯩꯔꯝꯃꯦ. ꯑꯗꯨꯒ ꯒꯔꯝ ꯃꯁꯥꯂꯥ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ. ꯂꯩꯍꯧꯕ ꯄꯦꯀꯦꯠ ꯑꯃꯗꯣ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ. ꯑꯗꯩ ꯁꯥ ꯃꯔꯣꯏ ꯍꯥꯞꯆꯜꯂꯦ. ꯑꯗꯨ ꯃꯍꯤꯁꯤꯗ ꯌꯥꯎꯔꯤꯕ ꯃꯍꯤꯁꯦ ꯁꯤꯗ ꯈꯤꯇꯪ ꯀꯪꯁꯤꯜꯍꯟꯗꯣꯏꯅꯦꯕꯀꯣ.
ꯍꯧꯖꯤꯛ ꯂꯣꯏꯁꯜꯂꯛꯑꯦ ꯃꯍꯤ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯌꯥꯍꯜꯂꯦꯕꯀꯣ ꯅꯞ ꯅꯞ ꯂꯥꯎꯔꯦ ꯁꯤꯅ ꯄꯨꯡꯂꯣꯏ ꯂꯣꯏꯁꯜꯂꯛꯑꯦ ꯃꯩ ꯃꯨꯠꯊꯠꯂꯀꯥꯟꯗꯅꯤ ꯁꯤꯅ ꯑꯗꯣ ꯄ꯭ꯂꯦꯇꯤꯡ ꯇꯧꯕ ꯍꯧꯔꯦ ꯑꯩꯁꯦ ꯑꯗꯣ ꯃꯕꯥꯅꯤꯒꯤ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣꯗꯨꯗꯤ ꯃꯕꯥꯅꯤ ꯆꯦꯅꯦꯜꯗ ꯌꯥꯎꯔ ꯂꯩꯔꯕꯅꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛꯇꯣ ꯍꯥꯞꯄꯝꯃꯒꯦ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯆꯪꯉ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯒꯤ ꯊꯕꯤ ꯀꯩꯀꯥ ꯍꯥꯞꯆꯤꯜꯂꯦ ꯑꯩꯈꯣꯏꯁꯦ ꯃꯨꯛꯕꯥꯡ ꯇꯧꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯀꯥꯟꯗ ꯁꯤꯁꯦ ꯄꯤꯔꯛꯑꯦꯕ ꯑꯃꯗꯤ ꯇꯧ ꯂꯣꯏꯔꯗꯤ ꯆꯥꯔꯦ ꯁꯦꯛꯃꯥꯏꯒꯤꯅꯤ ꯃꯤꯛꯁꯤꯡ ꯀꯃꯟ ꯁꯤ ꯌꯥꯝ ꯆꯥꯅꯤꯡꯉꯤꯁꯦ Có lâu rồi. Ủa cần ra thế?